Saturday khudingi nainaduna lagliba Revelation haibadi phongdokpibagi prophecy lairik asibu nainabada saru yariba khudikmapu tolabana nai ahangna Prabhu Jisu Christa gi mingda khurumjari asine Revelation gi episode number 6 haibadi Thyatira Prabhu Jisu Christa na thaba city letters to the church of Thyatira haiba asigi maramda ikhoina nainasi masigi church ki matam asisu yamna maruoiba matamni hairiba church ki mission thengna khiba makoina mayongna khiba adu ikhoina su nang aigi punsida aroiba matamda su masi soidana mayongna gani madugi damang masi ikhoi bible deki phajana nainaminasi ahanbada ikhoi shoda pathna tausi Sargamalam Prithibi Punamuk Sambiriba Ingam Ngamba Ipa Isho Napu Haningai Litana Thagatsari Maramdi Ekoida Pongtok Bibaki Lyric Ase Revelation Haidiba Lyric Ase Ekoida Pinabiba Sigdama Masigi Lyric Asigi Mapana John Gi Matam Degina Ekoigi Matam Pau the Tolagadabakya Ekoigi Prithibi the Pravuna Lauting the Tolagadabakya Nana Pongdok Piramba Sigidam Thagatsari Punamuk Topa Uraga Equina Nangon Hena Tazaduna Duga Nangon the Siena Tazaduna Equina Nana Hebukuding in Duna Lomban Ideva Punsido Pang by Hanabalambi addressing view Hojina Nagadruba Asidasuna Borpina view Pa Aisilai Kudemonana Sinabu Agi Wakaloxin Kudemonana Sinabu Emun the Laiva Pataba Saitan Goeva Punamung Nana Lactopio Tariba Shina Kudin the Sumapana Ideva Boro the Pinabu Prabhu Jisu Christa giving the Kurumzari. Amen. High River Church Ase Thyatira High River Church Ase Mahaki time period Ase 530 I take in a 1517 Adugi Matamni Equine Mamangda Equi Mamang Constantine Matam Degina 530 I Equine Papacy Link Pegi Matam Adugi Mamang is Church Peros Nenaka Masinam Kani Masina Adana Papacy Hailing Katpadegina Magi Dark Ages Matam Gitankai Habadi 1517 da Martin Luther Magi Reformation Horakibni Reformation Horokpagi Church Roman Church Reformation Lakpagi Matamaduni Haiba Matam Asida Toliba Todo Adugi Maduda Ladiba Mission Teneriba Adugi experience Adubuni Equina Masida Kanise Masi Equi Makatana Limnesi Revelation 2 gi 18 de khoi na pasi unto the angel of the church in Thyatira write Thyatira church ki dut aduda e these things said the Son of God Ishorgi Masanupa Haibadi Prabhu Jisu Christ who had his eyes like unto a flame of fire Mahaki Mamit Ase Asakpa Maigumna Wairami his feet are like fine brass. Mahaki Makong as a Asakpa Equina Petrigumna Wairami Brascumna Langna Sakpa Adugumna Wairami Haina Asumna Hai Masini Ahan with Equini Yingsi Thyatira Haiba Wai Asigi Search Asigi meaning as a Karino Haiba Matanda Mahaki meaning as a odor of affliction Habini Hadi Awa Anangi Manam Siba Habini Masiki meaning ase Equini Yangsi Aduga Maki meaning ase Amoromda Katopa sacrifice some humility Katopa Amusum Nolopa Hainasu Masibu Kane Masigi Maramda Haidiba Masida Sarsna Prabhu Jisu Christ Nang Liba ase Kainoa can Haidiba Matam Masida Sarsna Masib Prithibi Asibu Sasan Tokudaba Apostate Church Aduna Aduda Ngangbagi Mata Roman Catholic Church Aduda Ngangbagi Mata Maki Haiba Inba Magi Lamahang the Lotun Ladiba Churching Aduda address Tauribani Aduga 530 I take it Equina Church as the compromise Toduna Equina Church Apostate Church as a Roman Catholic Church selling Katkibni Magna Shona Haiba Adugi Pataba Tawasing Adudagi Puning Hongde, Adugi Matama, Patabatawi, Aduga, Pagan, Goeva, Lai Mutilapasingi, Sanabi, Nitinium, Lai Muti Kurumba, Sinasingba, Bibana Yadaba, Kamarum, Takpita Miba Kamarum Mahana, Bushilaki Aduga, Ishori, Haiba Inba, Missing a Sinalam Hangda, Makoina, Sienduna, Lord Tunalay, Roman Sarsna, Papesina, or neighbor, Dudegi, Makoi Layton, Agidama. Haiba Ashibu Aseng Masas ni Masigi Matamase 1260 year
ꯑꯩꯈꯣꯏꯅ ꯄꯥꯄꯦꯜꯒꯤ persecution supremacy dark agesꯀꯤ ꯃꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯤꯐꯔ ꯇꯧꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯃꯁꯤꯗ ꯈ꯭ꯔꯥꯏꯁꯀꯤ ꯄꯣꯖꯤꯁꯟ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯗ ꯁꯟ ꯑꯣꯐ ꯒꯣꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯗꯤꯚꯤꯅꯤꯇꯤ ꯑꯗꯨ ꯇꯥꯛꯏꯕꯅꯤ ꯁꯟ ꯑꯣꯐ ꯃꯦꯟ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯦ ꯑꯆꯥꯛꯄ ꯃꯩꯒꯨꯝꯅ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯤ ꯄꯤꯊ꯭ꯔꯥꯏꯒꯨꯝꯅ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯁꯦ ꯃꯩꯒꯨꯝꯅ ꯆꯥꯛꯄ ꯄꯤꯊ꯭ꯔꯥꯏꯒꯨꯝꯅ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯆꯔꯆ ꯑꯁꯤꯗ ꯄꯤꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯒꯁꯨ ꯅꯈꯣꯏꯅ ꯀꯤꯒꯅꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯀꯅꯤ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯣ ꯃꯩꯅ ꯑꯩꯈꯣꯏꯅ ꯙꯥꯇꯨꯅ ꯃꯩꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯁꯦꯡꯗꯣꯛꯄꯒꯨꯝꯅ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯥꯏꯖꯤꯌꯥ 48:10 ꯑꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯂꯨꯄꯥꯅ ꯅꯠꯇꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯋꯥ ꯅꯪꯒꯤ ꯂꯩꯔꯪꯗ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ persecution ꯑꯋꯥ ꯅꯪ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯏꯁꯣꯔꯉꯣꯟꯗ ꯂꯩꯕ ꯊꯥꯖꯗꯕ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯌꯦꯡ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯂꯦꯞꯄ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯀꯃꯦꯟꯗꯦꯁꯟ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯁꯤ 2:19 I know thy works ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯈꯪꯉꯤ and charity ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ and service ꯅꯍꯥꯛꯀꯤ ꯁꯦꯕꯥ and faith ꯅꯍꯥꯛꯀꯤ ꯊꯥꯖꯕ thy patience ꯅꯍꯥꯛꯀꯤ ꯈꯥꯡ ꯀꯟꯕ and thy works ꯅꯍꯥꯛꯀꯤ ꯊꯕꯛꯁꯤꯡ and the last to be more than the first ꯑꯔꯣꯏꯕ ꯑꯁꯤꯅ ꯑꯍꯥꯟꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯃꯥꯒꯤ ꯀꯃꯦꯟꯗꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯆꯔꯆ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯔꯆ ꯑꯁꯤꯒꯨꯝꯕ ꯃꯁꯤꯗ ꯂꯩꯔꯤꯕ ꯐꯦꯠꯐꯨꯜ ꯍꯥꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯑꯐꯕ ꯏꯁꯣꯔꯒꯤꯗꯃꯛ ꯃꯈꯣꯏꯅ ꯐꯖꯅ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯁꯤꯌꯔ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯆꯨꯝꯕꯁꯦ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯗꯣꯛꯏ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯉꯛꯄ ꯃꯍꯨꯠꯅ ꯄꯦꯟꯕ ꯑꯉꯛꯄ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯈꯣꯏꯒꯤ ꯈꯥꯡꯕ ꯀꯟꯕ ꯑꯣꯠꯅꯩꯕꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕꯒꯤꯗꯃꯛ ꯑꯆꯨꯝꯕ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯃꯤꯁꯤꯡꯁꯦ ꯁꯥꯒꯤ ꯁꯩꯔꯪꯗ ꯈꯔ ꯂꯪꯁꯟ ꯑꯗꯨꯒ ꯃꯉꯛ ꯈꯔ ꯀꯛꯇꯅ ꯍꯥꯠꯄ ꯑꯗꯨꯒ ꯑꯋꯥꯕ ꯇꯣꯔꯆꯔ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯦ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯐꯣꯛꯁ ꯕꯨꯛꯁ ꯑꯣꯐ ꯃꯥꯔꯇꯔꯁ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯄꯥꯕ ꯃꯇꯝꯗꯁꯨ ꯅꯈꯣꯏꯅ ꯌꯥꯝꯅ ꯈꯪꯒꯅꯤ ꯄ꯭ꯔꯣꯐꯦꯁꯤꯅ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯅꯩꯕ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯏ ꯗ ꯂꯥꯁ ꯇꯨ ꯕꯤ ꯃꯣꯔ ꯗꯦꯟ ꯐꯥꯔꯁ ꯑꯍꯥꯟꯕꯗꯒꯤ ꯑꯀꯣꯟꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯊꯋꯥꯏ ꯊꯥꯕ ꯃꯇꯝꯗ ꯃꯥꯅ ꯊꯋꯥꯏ ꯊꯥꯕ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯅꯧꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯉꯝꯃꯦꯕ ꯖꯣꯟ ꯍꯨꯁꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯠꯂꯤꯕ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤ ꯆꯥꯝꯃ ꯍꯦꯟꯅ ꯊꯣꯛꯂꯛꯑꯦꯕ ꯑꯃ ꯁꯤꯔꯒ ꯃꯤ ꯍꯦꯟꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯦꯛꯁ ꯑꯣꯐ ꯗ ꯑꯄꯣꯁꯇꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯄꯦꯖ 598ꯁꯨ ꯍꯥꯏ ꯃꯁꯤꯗ ꯑꯗꯨꯅ ꯙꯔꯃ ꯆꯝꯕꯒꯤ ꯌꯦꯛꯅꯕꯅꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯂꯦꯞꯍꯟꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯌꯥꯎꯗꯅ ꯂꯩꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯀꯗꯕ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯄꯤꯈ꯭ꯔꯕ ꯊꯥꯖꯕ ꯑꯗꯨ ꯗꯤꯐꯦꯟ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯋꯥꯀꯔ ꯀꯌꯥꯃꯔꯨꯝ ꯃꯊꯪ ꯊꯥꯗꯔꯛꯑꯦ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯅꯁꯨ ꯃꯁꯤꯒꯤ ꯔꯦꯀꯣꯔꯠ ꯑꯣꯏ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯕ ꯑꯗꯨꯒ ꯑꯄꯣꯁꯇꯜꯁꯤꯡꯒꯨꯝꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯨꯝꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯁꯥꯕꯒꯤ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯊꯩ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯆꯥꯎꯈꯠꯂꯛꯑꯦ ꯋꯥꯜꯗꯦꯟꯁꯦꯟꯁꯤꯡ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯔꯤꯐꯣꯔꯃꯦꯁꯟ ꯄꯨꯔꯛꯄꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯈꯛꯇꯪ ꯃꯈꯣꯏꯅ ꯖꯪꯒꯜꯗ ꯏꯇꯥꯂꯤꯒꯤ ꯃꯐꯝ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯃꯈꯣꯏꯅ ꯂꯩꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯗꯨ ꯖꯣꯟ ꯋꯥꯏꯀ꯭ꯂꯤꯞ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯣꯟ ꯍꯨꯁ ꯑꯦꯟ ꯖꯦꯔꯣꯝ ꯃꯈꯣꯏꯅ ꯍꯤꯡꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯖꯤꯡꯒ꯭ꯂꯤ ꯀ꯭ꯔꯥꯏꯅꯔ ꯂꯦꯇꯤꯃꯔ ꯅꯣꯛꯁ ꯑꯗꯨꯒ ꯍꯪꯒꯔ ꯅꯣꯠꯁ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ
John and Charles Wesley aduga atopa mi kyamrum akoina lepa naidana ishogi asigumba wapau se makoina sandu I habani aduna sahi lorakpa matamdasu makoina ishogi Bible asibu makoina mipum khuding da pahaningai gi tamak translation tawbagi thabak ase sumai tarmi aduga ishor khangdaba lamsing adasu makoina ishogi aroibigi wapau se sandu ningai gi tamak sem sahi habasini sinausa aduna makoina tawriba thabakse ishogi haiba inba misingna masigi matam asida church asigi leiba misingna asukki matik thona phane ishogi wapau sandokpa matamda makoi thawai phawa pamudana makoina ishogi wapau to sandoki habasini ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗ ꯀꯔꯤꯁꯨ ꯀꯤꯕ ꯐꯥꯎꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯄꯤꯔꯤꯠ ꯂꯩꯕꯁꯦ ꯀꯔꯝꯕ ꯃꯤꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯦꯠꯅ ꯊꯥꯖꯕ ꯑꯍꯤꯡꯕ ꯊꯥꯖꯕ ꯂꯩꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯈꯔꯗꯤ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ 20ꯗ notwithstanding I have few things against it adum oinama aina nakoida karigumba hiram khara aina yaningdaba khara lay because thou sufferest that woman Jezebel adugumba nupi Jezebel hairiba nupi adubu nahangna yahalle which call herself a prophetess maichong haijaba to teach and to seduce my servant to commit fornication mangna takpi tambinaba aigi minai singbu aigi seba tawriba mi singbu aigi pakhuloi singbu lana lamjingduna oktaba thabak to eat things sacrificed unto idol lai muti de katpa poching ado saningai gidam nangna hai aduni hairiba masida churching asina makoina sida palib je khoi hana jengi Jezebel aikoina khangai masi spiritual Jezebel ne akoina ahaf ki nupi atugumba aikoina ahaf ki nupi asi ki maming Jezebel koi magna kaidoi Israel da magna Baal khuramba haidi numit khuramba Ashtaroth sun aikoina Nimrod asina singba akoina Mithraism ga hairibasing ase mahangna loina pusalakkiba ngatani sinawsing aduga hairibase Bible gi matungna de nupi ama Jeremiah 6 to 2 Corinthians 11 gi matungna de nupi amana church amabu khangnai aduna Jezebel haibse oktabi nupini masina oktabi church moroina Roman Catholic Church bu khangnai magi system asebu khangnai masi 538 ani khatkibani haibase masini kaduna masida haibagi matungna de hairiba nupi asina aigi mising bu oktabe thabak tawduna aramba takpi tambibi haimni haidi romgi takpi tambibasing mokoina takpi tambibasing ado ishorgi damo faithful oi hairiba mising aduna loksanduna mokoigi chanabi niti niyomda chatuna yahanbase masi khwaidagi tradition kyamunum chasa pulakpada yahanbase masini haibse aikoina kaugumsi masi lere aduga adultery haibse aikoina fornication haibse ju kaino kana ishorgi misingna tayung panbagi aikoina sarkarga chaminaba natraga laimutri latpa aikoina khurumbase masibu aikoina adultery haina aikoina khangnai sumai tawdana hairiba ishorgi church asidi mi kharana mihoi kharana aduna maki masai aikoina government ga chaminana phonaba aduga laimutri khurumbagi thabakse masi chathai habsi masini aduga je asi wood house na the apocalypse hairiba magi lairi asigi page 146 ai Christianity gi masina sum magi ichel asina sum hena sum chau khoina sum satharakpaga loinana adubu maki foundation je maki khoigi apostle sing prabhuna ni kakeba Christian gi church habse Christianity habse hena moslaki hai asumna century hoki magi nam khoina superstition haibde anda biswas kyamarum purgatory aduga khoina sen khoina haidi lamboiba kyamarum mokoidi senni mokoidi pap tawdaba mini haina mokoina senut kumba piba aduga sensing asibu khuramba aduga relics and images lai mutina singba asigumba myam pusalakpa asigumba se amna aduga mai thangda kaidoba ishorgi wahai Bible asibu langthoga mokoigi oiba mokoigi legendary mokoigi phunga wari sing mokoigi tradition gi oiba khoina pagan gi oiba adugumba wari kyamarum sasta pusale masi Bible gi achumbani haina adamaina phawa mokoina takpibagi jalae masida tradition haiba asina kaino kanda ishorna Bible na takpibadugi mota papel gi yathangchingna mokoigi council na
lepa mokoi takpi tambido maduna mohot sinjinba adubuni aikoina khangnei John Locke's A Course in Religion for Catholic High School and Academic hariba sidasu mahang hai scripture and tradition are called the remote rule of faith aduna Bible amsung tradition aise aikoigi mokoije yamna koina samnaba yadaba koina thajabagi rule ne mokoigi rule ni sinapsing haidi scripture ga tradition ga saminaba kaidongda oithoktabani maramdi Catholic sinadi mokoigi thajabase hairiba aikoina tradition da yumpham oi Bible da yumpham oide aduna mokoidadi Holy Catholic Apostolic Church habse masina haiba asina mokoigi rule of faith oigedabni haiba asini aduna mokoina haikiba mokoina takpi tambiba sing ase asoiba kari amta yaude haina mokoina asumna hairibni isnausing aduna mokoigi pop haiba siju madi lekha taban haide madi pap tawban naite haina asumna aranba kyamrum isnausing takpi tambiduna leiribni aina matam leitabaki aina samlapna haijabni akoi yengsi mathangda Revelation 2 gi 21 to 23 da mana oktaba thabak tawba sina maram oidana kaido I gave her space to repent of her fornication aina haide church asige maki oktabi thabak tawba asigi puning hongngai maramdi oktaba thabak ti Roman Catholic Church na Europe ta leireba mokhoi sarkar sing aduga punna mahangna haibadugi matina sarkar aduga saminaduna sarkar aduna mana takpi tambiba haiba indaba missing aduba pharaga on hebi thaba adu taweba aduga lai muthi latpi thabak stowe maduni madugumba adudagi puning hongde she repented not mahangna puning hongde behold I cast her into a bed masina maram oidana aina mako phamung amada langsekle them that commit adultery with her aduga maka pap tawriba adultery commit tawriba phattaba thabak tawriba mukhoi adusu into great tribulation achauba awaba amda lang tahle hamni except they repent of their deeds mokhoi thabak asidigi puning hongdragadi hamni aduna adugumba awaba kyamrum taribni sinausa aduga puning hongdabadigi maki aramba thabak tawba adudagi akoina travel ishorgi machine thawai phawa siba phawa mokoina thawai phawa thadoktuna leibagumna mokoijo aranba aduna maram oidana mokoigi mopunsi mangalebni 20 I will kill her children with death aina maki masasingje hatokani all the churches shall know that I am which he search the reins and heart church kudimna khangni aikoina tawriba thabak kudima aikoigi thamoida leiriba aron kudima thiriba mahagadu aini I will keep unto every one of you according to your work nakoina tawba thaba adugi mutuna mepung khudim ta pigni phattaba tawre phattabagi mahi phangangani afaba tawre afaba adugi mahi pigini hamni aduna mokoigi aramba takpi tamiba asigi matuna chalibje shona papisi maki marai buk choroiba matamda khoina noroki komda khoina Revelation 22 pabum matanda mokoije loina langthekani hamni mangta kani hamni snausing aduna commit adultery with her have the all false worship is spiritual adultery hai masina Bible commentary volume 1 gi 1106 hai aduna lai motin anta mokai ase koina spiritual adultery haina khangnei masini aduna mahangna tawriba adultery je church ta mayam koina Mary sibu koina Mary bu khurumba Mary se Prabhu Jisu Christ mama sikre mongpom de le du ma che koigi meditate haina lairiba sigma mayam ase masini asigma mayam se thungna bonari aduga mana worldly power amasung prithivida lairiba jat khudima asibu ma ki church asina mana control thungna bo honei habse ikoina masimasu ikoina kawgum se the great tribulation and refer to je 1 to 6 year papal persecution gi matam asibuni ikoina khangnarise mathang Revelation 2 gi 24-25 but unto you I say unto the rest in Thyatira aina lemhoriba Thyatira da lemhoduna leba khara aduda high as many have not this doctrine mi kamaram de hairiba masigi church ki aramba takpi tambiba se loksande lemhoriba khara we have not known the depths of Satan gi namta ki masterpiece ngado mokoina khangde as they speak mokoina ngangbo maramna I will put upon you none other burden aduna aina nakhoida polum amata hablaroi that which ye have already hold fast till I come
aduna nangna hujik chena paiduna laikhrabado chena payo nangna hujik takpi tambikhraba nangda leiba thajabado chena payo aina lakthri phawa haibni masina habdi mokoi gi saitan gi takpi tambiba meham adu mokoi ne inde adugi mata Prabhu na habni aina nakhoida awawa kolum ama amu hapsala roi hab depths of Satan habigi athadi the master feet of Satan's deception habni Satan gi namthaki achauba namthaksing adubu ikhoina khanai depth habigi meaning di deep aruba habni masina se khoina pidi se khoina khangadabu se masini the deep things of Satan takpi tambiba aranbasing asibu ikhoina khanai spirituality testing Gnostic aduga aranba Christian sing asigi takpi tambiba kyamanum lai aikhoi Christa da thajabgi mapana aikhoi je asoengam yaude aikhoi pukanbi hojiti misna Prabhu Jesu Christ ngonda thajarade aikhoi kangani mokoi gi Roma infant baptism aikhoi angang sing ase aikhoi kaino tore purgatory haidi aikhoi ngang sing asibu baptize tagone mokoi papi oina poi haba sing mayam lai Krishna sa aikhoi arang kubong khangi haidi Roman Catholic na piriba mokoi gi thabak sing ase masi ingadabani mokoi sacrament sing ase ingadabani haba kyamanum lai masi Bible na takpi tambi bigi ona taina bangaktani sinausa masda resaina palliba asiju mi kangnup khara amani mokoi se ishona haiba yamna inba mi sing aduni maroina Waldensians kumba aduga European country da leba Waldensians sing aduga John Wycliffe ki matung inba England da leba sing mokoi adugni mokoi ishona haiba adugidamo haiba ina lai aroiba promise aikhoina musalase Revelation 2 gi 26 dagina 29 He that overcome and keepeth my works unto the end He that overcome khudum chan khraba joy tawbang khraba ma aigi thabak sing ase aroiba phawa chena ngak khraba missing to him will I give power over nation aina prithvi da leba jasing asigi mathate aina mangonda shakti sinagani haidi prithvi punam ase mahna sasan tawhangani habi masida khudum chan ba habdi aduna Roman papacy gi aramba takpi tambiba mokoi gi ot naiba mokoi gi kyamanum torokpa matamda chumbagi thona phana leptuna aikhoina thawai phawa thaba ngamba adugumba mising aduda kaidoba prithvi da shakti pigni habni prithvi da leiba jasingi mathakta paningai shakti pigni He shall rule them with a rod of iron mahangna mokoi gi aikhoina yot ki lichai ama loina na sasan tawgani as the vessel of water shall they be broken to shiver haidi chapu sabagi chapu sing ado chapu saba amagi chapu sing ado macha chana thugai bugumna mokoi thugai gani hamni even as I receive of my father aina ipadagi phangbugumna aina rod of iron ipadagi phangbugumna sasan tawningai nakoi da pigani and I will give him the morning star di sajik thaba ayuki sajik thaba ado aina mo pigni he that and here let him hear what the spirit said unto the churches the highly sing ase mokoi na tasnu hani masidai ko nengse power over the nations habse rule masi kaino power of the nations habse Christ ga loina na pamina ba haibadu ki maram da nisnausa aikoina asumba gidama koina aroiba phawa koina thawai phawa thaduna aikoina haiba inba taragati adugumba aikoina power over the nation habse masi aikoina piba ishona aikoina shona pigani rod of iron haiba asiju aikoina ishogi misina haiba inba misina haidi authority ati ngamba shakti galoina Christa galoina na fattaba mising asibu dandi piningai gi adugumba angamba shakti ado pibigini habni sideda Psalms 2 gi 9 da thou Christ shall break them with a rod of iron Christana papising asibu makoi gi jot ki lisai amana jot ki sajai amana mokoi bu mateng pangani staff mokoi wain chai amana jot ki wain chai amana mokoi bu macha thugai genen thou shall dash them in pieces like potter's vessel atna sapu sabagi patra gumna leba ki sapu gumna mokoi macha thugai gene hamni pata basing ase Prabhu Yesuna ani shuba lakpi ki maram da sunai Revelation 19:5 da maki masandagi atauba thangsang sing tholai hai masina prithvi da laiba mising asibu hatkani hai he shall rule
them with a rod of iron maana mase rod of iron na mokoibu shasan tawgani hamni rod of iron na represent tabje akoina leibak wayan thawdagi chai haidar chaifum adubu akoina khangnei masini sinawsa aduga morning star habsiju akoina second Peter 1 gi 19 da akoina masida jai the star haina khangnei Malachi 4:2 na son of righteousness haina khangnei Revelation 22 gi 16 da asam hai Prabhu hai I am the root and offspring of David ki darani and the bright morning star ayuki sajik thaba ayuki nanna thopa adugumba sajik thaba gumbani hai masini aduna masida habdi akoina kudimotsu kudum sanba taragadi Prabhu hai morning star pigini hai morning star pibigini habigi athadi Prabhu na akoiga loina laiminna gani hai akoina tawba akoigi trial akoina thengnaidu kudimota Prabhu Jesu Kristna loinagani aikoida matam khudimaki oina loinagani haibaga wasagase asine asina Prabhu Jesu Christ abu morning star of reformation hairagasu aikoina haina khangnai aduna aikoigi amambada lairiba aikoina amambada semba tarasu Prabhu na aikoigi loina bigini aroiba matanda mahaka loinana nungaina paminagani habse masini snausing masigi samna masida loisalase aduna masigi parasidagi aikoina tamba yabase karino haiba matanda aikoina awanang picnic time pan labor matanda koina Prabhu Jesu Christ me thaja ki dama koina awaba kyamaram nangani adu moina mo hairiba awaba persecution laiba khudimuk se khoi sana mai de pugumna sana phathana da jawbo phattaba sengdo pugumna aikoida khoigi lamcha saja da laiba padu adubu sekto lebni adubu hairiba kudum thanba taragati aikoina Prabhu Jesu Christ ga loina laikini prithvi da laiba jat khudimuk ki mathada aikoina wain thauda adu tawgani habni aikoina tawriba thabu aikoina khangba khanba khudimoto aikoi Prabhu na loina khangbi habsine aikoisu aduna John Hus Jerome akoina thawai phaba achumba gidamo Bible gi achumba sandokpa gidamo Bible paaba gidamo mokoi Bible paaba phangdabni lona paabani mokoina Bible ek paaba matanda Roman singna laaga mokoibu Bible pairamba gidamo harpane Bible je asmo koidadi achukki batni mamal yami aikoidi huji paningba matamda pai atuba koina paade aduna aikoisu aroiba matamda hingba aikoina ishorgi Bible ase paningnagasub paaba phangdaba matam ama lakani aduna huji aikoina matam leiringasida Bible na haibase lase fajana Bible na haibase paaduna aikoisu Prabhu gidamuk thawai thadokpa ngama nupa nupi ama haibadu aikoina oisi snausing aikoi huji aroiba matam suki mating nakhrabani aduna aikoina Bible na haiba asigi matungna induna satpa Prabhu ngonda thajaduna hingba haibase yam maruoi tabiriba khudingta Prabhu na bor pibu oisnu pathna tawse sragata lebe ipa ishwar am thagasare huji aikoina theatiragi maramda makoina ipa naki asumba gidama thawna phana lekiba thawai phau thadokpa kidaba asugi mati akanba thajaba leibado adugumna aikoisu lainmiu aikoigi thamoida aikoigi lamcha sajata leiba pattaba khudingmase ipa akoina persecution gi mapana trial temptation kya gi mapana pattaba khudingma singdokpiduna aikoisu heyna kini tholebata sangba asengba aruba nupa nupi habdu oibunga manbiu Prabhu Jesu gi mingda koramjari amen.